Tangkhul Naga longna total shutdown laothokhre. NS202 Podengki New Angangda Assam Rifles ki niyong kaina sajilba outpost ase athubu matamda laothokhigabani haiba dabi tawraduna Tangkhul Naga longki jurisdiction mafam sing ngase numidawana pung 3 tagi awraduna pung 12 ki total shutdown laothokhre. Shutdown manungda medical, water supply, electricity amasung media na singba singde konsiloi haire. Assam Rifles ki thawong condemn tawduna katho ki jurisdiction da AR sathok sasinda athengba thamkhre haire. Ukhul gi New Angangda Assam Rifles ki outpost ama village authority ki ayaba yautuna thamjilakpagi mayokta ngarang Ukhul district ki Fins corner Sokbau amasung New Angangda Tangkhul nupi singna democratic oina sanction khiba khongjangda Assam Rifles na Nongmei kaptuna amade lathi charge tawduna nupi singbu aso pan yahon khiba thawong katho katamnaw long KKL Tangkhul Sanau long TSL amasung Kanui Thot Kon Boys of the Naga Youth na kanamo da condemn torakle amade katho gi jurisdiction manung da Assam Rifles na sangthok sangsin tawba matam kaktana athengba thamkhre katho katamnaw long KKL na thadorok serol amada Assam Rifles ki ka henba thawong adubu kan yaning toba phongdorok pagaloina na ngarang democratic oina sangsin keba khongjang aduda charuk ya keba Tangkhul nupi singi maphamda Assam Rifles ki parsen singna sangagum Tana duna lisena kantha khiba amade Nongmei kap thoktu na kihan khangan kiba thawong aduda khongjang loi kun hena aso pa nangan khe kunja singa amade khulge authority ga hana wa tana ba tawdana Sokbau village ki jurisdiction manung da leiriba New Angangda Assam Rifles ki outpost thamjilakpana kunja singda akiba pokhale Tangkhul nupi singna yaning da phongdoktuna ngarang sangsin ba khongjang da sangsakta 40 Assam Rifles ki CO Colonel Sunil Singh Lunchigi kaman makada khongjang sangsilba nupi singda lathi charge tawduna aswapa nangan khiba thawong yaning de ingsikna lejaramba mafam ase Assam Rifles na nena tadaba phibam ama ohalai maramasina kathogi jurisdiction manungda Assam Rifles ki parsen sing sathok sasin tawbada matam supagi oina athengba thamle haina su KKL na phongdorakle Garangi thawng ado Assam Rifles ki authority na miyamda laale haijabaga loinana New Angangda gi Assam Rifles parsen khudimak khudaktagi lauthokhi kadabani haire drug ka konana nan Manipuri ani phare haire ngasi nungthil pung amarom tarakpada Senapati district ki manungsa na ti khulenda Senapati police yauna D78 CRPF amasung QAT B 109 CRPF ki apunba team amana check tawduna leiringaida I10 registration number ASO1LC9436 da lakpo mioi ani khamduna check tawbada brown sugar organic singnaba dog case tarani thoika konana fagatke pharba mioi ane dudi Assam ki Golaghat district ki Urigat Devapur dagi Nasimuddin sahi kuntragani pan apokpa Gafar Ali amade Assam ki Golaghat district ki Gomariguri dagi Monjit sahi kungamanga apokpa Bugeshwar Borani haire Makhodi brown sugar ni haina singnaba soap case tarani thoi I10 car ama mobile phone ani Aadhaar card ama amasung lupa lising mari yawba wallet ama supangke hiramasiga mari lenana Senapati police station na case ama arrest tawkhre haire RPF ka mari lenade haina thamlakhre thasgi mangada security force na phare haina Manipur police ki Facebook ta phonglakhiba Kaksing district ki Hianglam PS ki manungsan na wabagai tinge lekai da leba huidrom boy sahi kunganifan hairiba mioi asi RPF amadi masigi lanmi sanglup PLA ka karigumba hiram amata da mari lena de haina Revolutionary People's Front RPF ki Assistant Secretary Publicity Bangkim na thadrokpa zerol amana haire Nongmei paiduna chatpa sing thengnabaga khudakta hatnaba CRPF ki DG na khangan khibagi atopa waru singda Numit homni ki khongsa tahantak Manipur da laklam khiba CRPF ki Director General GP Singh na bisa miyam marakta Nongmei paiduna koichat chatuna miyam da aki khang piba khudimak thengnarabadi khudakta makhoibu loisingadabani haina Manipur da deploy tawriba CRPF person sing da khanghan khrei CRPF ki Director General asina Manipur da leiringai haukiba thangju namita CRPF ki person singa unaduna wari sana khibagi minute 6.05 sangwa video clip amada DG na mathaki wafamasi phongdokladuna mahan
ꯃꯍꯥꯛꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀ ꯑꯋꯥꯡꯕ ꯊꯥꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ ꯂꯥꯛꯂꯤꯕ ꯆꯍꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯃꯈꯥꯏꯁꯤꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯇ ꯑꯍꯣꯡꯕ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯒꯅꯤ ꯍꯥꯏꯅꯁꯨ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯆꯝ ꯃꯔꯛꯇ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯃꯤꯁꯀ꯭ꯔꯦꯟꯁꯤꯡ ꯊꯦꯡꯅꯔꯕꯗꯤ ꯃꯈꯣꯏꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯂꯣꯏꯁꯤꯟꯕꯗ ꯆꯤꯡꯅꯔꯣꯏꯗꯕꯅꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯗꯤꯖꯤ ꯑꯃ ꯑꯣꯏꯅ ꯕꯣꯅꯥꯐꯥꯏꯗ ꯑꯦꯛꯁꯟ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯅꯁꯨ CRPF ꯄꯥꯔꯁꯅꯦꯜꯁꯤꯡꯗ ꯊꯧꯅꯥ ꯄꯤꯈꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨꯗ DGꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯁꯤꯒꯨꯝꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯤꯑꯣꯏꯁꯤꯡ ꯎꯔꯕꯁꯨ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯕ ꯇꯥꯔꯕꯗꯤ ꯂꯩꯉꯥꯛꯅ ꯅꯈꯣꯏꯗ ꯑꯐꯕ ꯅꯣꯡꯃꯩꯁꯤꯡ ꯑꯃꯗꯤ ꯃꯔꯨ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅ ꯊꯝꯂꯤꯕꯁꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯑꯩꯍꯥꯛ ꯅꯈꯣꯏꯒꯤꯗꯃꯛ ꯂꯦꯞꯂꯤ ꯑꯩꯍꯥꯛ ꯂꯩꯔꯤꯉꯩꯗ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯅꯈꯣꯏꯅ ꯀꯤꯅꯤꯡꯉꯥꯏ ꯑꯃꯗꯤ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯅꯤꯄꯨꯔꯗ ꯀꯨꯝꯖꯥ 2023ꯒꯤ May 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯖꯣ ꯑꯅꯤꯒꯤ ꯃꯔꯛꯇ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ ꯑꯁꯤꯒꯤ April 8ꯇ ꯒ꯭ꯌꯥꯜꯃꯣꯜꯗ ꯂꯩꯕ CRPFꯀꯤ ꯀꯦꯝꯞꯇ ꯃꯤꯆꯝ ꯊꯣꯝꯖꯤꯜꯂꯛꯈꯤꯕ ꯃꯇꯝꯗ CRPFꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨꯁꯨ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯁꯤꯅ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯈꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯗꯨꯅ GPꯁꯤꯡꯅ ꯍꯥꯏ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯁꯀ꯭ꯔꯦꯟꯁꯤꯡꯒ ꯊꯦꯡꯅꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯕꯁꯨ ꯈꯪꯍꯟꯈꯤ ꯃꯤꯁꯀ꯭ꯔꯦꯟꯁꯤꯡ ꯑꯁꯤꯗ ꯃꯈꯜ ꯑꯅꯤ ꯂꯩ ꯃꯗꯨꯗꯤ ꯑꯍꯥꯟꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯁꯀ꯭ꯔꯦꯟꯁꯤꯡ ꯑꯗꯨꯒ ꯑꯦꯛꯇꯤꯚ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡ ꯅꯠꯇ꯭ꯔꯒ ꯁꯔꯦꯟꯗꯔ ꯇꯧꯔꯕ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡꯅꯤ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯃꯩꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯤ ꯑꯅꯤꯁꯨꯕ ꯑꯁꯤꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯁꯀ꯭ꯔꯦꯟꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯏꯁꯨꯁꯤꯡꯅꯤ ꯃꯈꯣꯏꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯩꯗꯨꯅ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯩꯔꯤꯕ ꯁꯤꯅꯥꯔꯤꯑꯣ ꯑꯅꯤꯃꯛ ꯑꯁꯤ ꯂꯣꯀꯦꯜ ꯄꯨꯂꯤꯁꯀ ꯈꯨꯠꯁꯝꯅꯔꯒ ꯗꯤꯜ ꯇꯧꯒꯗꯕꯅꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯊꯪꯒꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡ ꯅꯠꯇ꯭ꯔꯒ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯊꯣꯛꯇꯨꯅ ꯏꯁꯨꯁꯤꯡ ꯑꯁꯤ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ CRPF ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯅꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ CRPFꯀꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯥꯟꯗꯣ ꯐꯣꯔꯁ ꯑꯃ ꯑꯣꯏꯔꯤꯕ ꯀꯃꯥꯟꯗꯣ ꯕꯠꯇꯥꯂꯤꯌꯟ ꯐꯣꯔ ꯔꯤꯖꯣꯂꯨꯠ ꯑꯦꯛꯁꯟ ꯀꯣꯕ꯭ꯔꯥꯒꯤ ꯕꯠꯇꯥꯂꯤꯌꯟ ꯑꯅꯤ ꯃꯅꯤꯄꯨꯔꯗ ꯊꯥꯖꯤꯟꯅꯕ ꯁꯦꯟꯇꯔꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯥꯝꯗꯒꯤ ꯃꯁꯤꯒꯤ ꯀꯝꯄꯅꯤ 3 ꯃꯅꯤꯄꯨꯔꯗ ꯊꯨꯡꯂꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯇꯩ ꯋꯦꯁꯠ ꯕꯦꯡꯒꯥꯜꯗꯒꯤ ꯀꯝꯄꯅꯤꯁꯤꯡꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯊꯨꯡꯂꯔꯒꯅꯤ ꯍꯥꯏꯔꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯗꯒꯤ ꯑꯉꯥꯡ ꯑꯃ ꯁꯣꯛꯂꯦ ꯍꯥꯏꯔꯤ ꯉꯔꯥꯡ ꯑꯃꯁꯨꯡ ꯉꯁꯤꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯦꯇ꯭ꯔꯤ ꯕꯦꯡꯒꯨꯟ ꯑꯋꯥꯁꯤꯡ ꯃꯃꯥꯡꯈꯨꯜꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯊꯧꯗꯣꯛꯇ ꯆꯍꯤ 13 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ ꯃꯃꯤꯡꯅ ꯁꯍꯤꯗꯥ ꯑꯦꯂꯥꯏꯁ ꯑꯊꯣꯏ ꯆꯍꯤ 11 ꯑꯄꯣꯛꯄ ꯏꯝꯇꯤꯌꯥꯖ ꯀꯧꯏ ꯈꯨꯜ ꯑꯗꯨꯃꯛꯇꯗꯒꯤꯅꯤ ꯁꯣꯛꯂꯕ ꯑꯉꯥꯡ ꯑꯗꯨ ꯈꯨꯗꯛꯇ ꯌꯨꯠ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯊꯧꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯆꯠꯊꯔꯝꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯞ ꯑꯃꯠꯇꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯂꯩꯇ꯭ꯔꯤ ꯑꯃꯔꯣꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯗꯒꯤ ꯑꯉꯥꯡ ꯑꯃ ꯁꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯈꯦꯇ꯭ꯔꯤ ꯕꯦꯡꯒꯨꯟ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯀꯟ ꯃꯤꯐꯝ ꯑꯃ ꯆꯠꯊꯈ꯭ꯔꯦ ꯋꯥꯀꯟ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯣꯛꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯑꯄꯣꯛꯄꯤ ꯃꯥꯏꯆꯣꯟ ꯃꯥꯏꯅꯥꯅ ꯍꯥꯏꯈꯤꯕꯗ ꯃꯈꯣꯏ ꯅꯣꯡꯃꯒꯤ ꯁꯨ ꯅꯣꯝꯂꯒ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯁꯤꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯁꯤ ꯌꯥꯅꯤꯡꯗꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤꯕ ꯏꯆꯥ ꯑꯁꯤꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯋꯥꯀꯟ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯌꯨꯠ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯦꯗꯚꯥꯏꯖꯔ ꯁꯩꯌꯦꯗ ꯐꯖꯂꯨꯔ ꯔꯍꯃꯟꯅ ꯍꯥꯏꯈꯤꯕꯗ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯁꯣꯛꯍꯜꯂꯝꯕꯁꯤ ꯌꯥꯅꯤꯡꯗꯦ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯊꯨꯕꯗ ꯐꯥꯒꯗꯕꯅꯤ ꯍꯥꯏꯔꯤ